ꯑꯗꯣ ꯗꯗꯥꯁꯨ ꯊꯕꯛ ꯇꯧꯔꯦ ꯃꯇꯤꯛ ꯆꯥꯔꯤꯕꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯈꯤꯇꯪ ꯑꯣꯏꯅꯤꯡꯕꯁꯤꯗ ꯌꯥꯕ ꯇꯧꯕꯅꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯀ꯭ꯂꯥꯁ 10ꯁꯦ ꯊꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯦꯜꯂꯁꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯌꯥꯝ ꯁ꯭ꯇꯔꯤꯛ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯀꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯤ ꯄꯥꯏꯔꯛꯑꯣ ꯅꯪ ꯐꯣꯟ ꯀꯩꯅꯣ ꯇꯧꯒꯟꯕ ꯌꯥꯝ ꯍꯣꯏ ꯄꯥꯏꯔꯛꯀꯦ ꯑꯗꯨꯗꯤ ꯗꯗꯥ ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯅꯤꯕ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯆꯠ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯈꯜꯂꯤ ꯅꯍꯥꯟꯗꯒꯤ ꯀꯩ ꯋꯥꯅꯣ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕ ꯍꯥꯏꯔꯣ ꯇꯥ ꯊꯝꯕ ꯑꯩ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄꯅꯦ ꯈꯤꯇꯪ ꯊꯨꯅ ꯍꯥꯏꯕꯤꯌꯨꯕ ꯇꯥ ꯊꯝꯕ ꯅꯪ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯕꯣ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯦ ꯈꯜꯂ ꯂꯥꯛꯈꯤꯕꯗ ꯀꯩ ꯋꯥꯅꯣ ꯀꯥꯎꯔꯕ ꯑꯃꯨꯛ ꯇꯥ ꯊꯝꯕ ꯀꯣꯟꯅ ꯍꯥꯏꯔꯣ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯥꯛꯇ ꯅꯤꯡꯁꯤꯡꯈꯤꯕ ꯑꯁ ꯅꯪ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦꯕꯀꯣ ꯍꯣ ꯑꯩ ꯆꯠꯂꯦ ꯑꯁ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯉꯁꯤꯗꯤ ꯎꯅꯔꯨꯔꯒꯦ ꯑꯁ ꯀꯩꯅꯣ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯅꯣꯏ ꯇꯥꯃꯣꯕꯨ ꯂꯩꯍꯧꯕ꯭ꯔꯣ? ꯇꯥꯃꯣꯗꯤ ꯂꯦꯇ꯭ꯔꯤꯟꯗ ꯐꯣꯟ ꯇꯥꯁꯜꯍꯧꯋꯦꯅ ꯐꯣꯟ ꯊꯤꯍꯧꯕꯅꯦ ꯅꯣꯏ ꯇꯥꯃꯣꯗꯨꯕꯨ ꯂꯦꯇ꯭ꯔꯤꯟꯗ ꯇꯨꯊꯣꯛꯄꯤꯌꯨ ꯅꯠꯇꯦ ꯂꯦꯇ꯭ꯔꯤꯟꯗ ꯐꯣꯟ ꯇꯥꯍꯜꯂꯤꯗꯨꯕꯨ ꯀꯩꯅꯣꯅꯦ? ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯗꯣ ꯅꯪ ꯀꯣꯆꯤꯡ ꯆꯠꯀꯦ ꯍꯥꯏꯔꯣ? ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯃꯅꯨꯡꯗ ꯀꯧꯔꯒ ꯐꯝꯖ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯆꯥ ꯇꯨꯏꯁꯟ ꯅꯪ ꯀꯣꯆꯤꯡ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪ? ꯑꯥꯎ ꯀꯣꯆꯤꯡ ꯆꯠꯇꯣꯏꯅꯦ ꯅꯪꯗꯤ ꯀꯔꯝꯕ ꯀꯣꯆꯤꯡ ꯇꯝꯃꯤꯕ? ꯅꯨꯄꯥ ꯐꯥꯕꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯇꯝꯃꯦ ꯅꯪ ꯁ꯭ꯀꯨꯜꯗꯤ ꯀꯥꯏꯋꯥꯏ ꯇꯝꯒꯦ ꯅꯪꯕꯣ? ꯑꯩꯒꯤ ꯁ꯭ꯀꯨꯜꯂꯣ ꯐꯔꯗꯤ ꯂꯩꯁꯜꯂꯣ ꯍꯥꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯀꯔꯤ ꯁꯤꯁꯨ ꯌꯥꯝ ꯇꯥꯗꯦ ꯁꯤꯁꯦ ꯀꯔꯤ ꯇꯥꯔꯤꯒꯦ ꯀꯔꯤ ꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯁ꯭ꯀꯨꯜꯅꯣ ꯍꯥꯏꯁꯦ ꯑꯩ ꯋꯥꯐꯝ ꯇꯥꯗꯦꯗ ꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯁꯦ ꯅꯪꯒꯤꯗꯣ ꯑꯩ ꯆꯤꯊꯤꯕꯤꯅꯤꯅꯦ ꯌꯥꯕ ꯃꯥꯜꯂꯦꯅꯦ ꯑꯁ ꯊꯥꯖꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯐꯣꯟ ꯅꯝꯕꯔꯒ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯣꯊꯣꯛꯄ ꯗꯁꯥꯅꯤꯗꯀꯣ ꯑꯩ ꯇꯥꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯌꯥꯗ꯭ꯔꯦꯅꯦ ꯃꯃꯥꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯗꯧꯔꯦ ꯁ꯭ꯄꯤꯀꯔꯒꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯀꯩꯅꯣ ꯑꯁ ꯇꯧꯁꯦ ꯐꯣꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯒꯩ ꯀꯥꯝꯃꯒ ꯂꯥꯛꯑꯕꯅꯤ ꯁꯤꯗꯤꯕꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯒꯩ ꯂꯥꯛꯑꯕꯅꯤ ꯐꯣꯟꯁꯤ ꯁꯤ ꯀꯩꯅꯣ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯩꯅꯣ ꯁꯤ ꯁꯤꯟꯗ ꯀꯩꯅꯣ ꯅꯣꯏ ꯃꯣꯕꯥꯏꯜ ꯅꯦꯠꯄꯗꯒ ꯇꯥꯁꯜꯂꯨꯕ ꯁꯤꯕꯣ ꯁꯤꯜꯂꯤꯗ ꯀꯩꯅꯣ ꯁꯤꯟꯇꯛ ꯇꯧꯏꯗ ꯃꯁꯤ ꯀꯗꯥꯏ ꯇꯥꯁꯜꯂꯨꯒꯦ ꯁꯤꯕꯣ ꯇꯣꯏꯂꯦꯠꯇ ꯇꯥꯁꯜꯂꯨꯗ ꯉꯥꯏꯔꯤꯃꯤꯅꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯁꯦ ꯏꯇꯥꯎ ꯀꯔꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯀꯥꯏꯒꯤ ꯊꯣꯏꯕꯤꯗꯣ ꯑꯗꯨꯒꯤ ꯊꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯊꯣꯏꯗꯣ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯑꯗꯨ ꯅꯪ ꯑꯝꯇ ꯍꯥꯏꯅꯒꯦꯔꯣ ꯍꯥꯏꯕꯤꯌꯨ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯍꯥꯏꯕꯤꯌꯨ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯃꯥꯜꯂꯦ ꯃꯑꯣꯡꯗꯗꯤ ꯍꯥꯏꯕꯤꯅꯤ ꯍꯥꯏꯔꯒ ꯃꯃꯥꯡꯗꯁꯨ ꯀꯌꯥꯅꯣ ꯍꯥꯏꯕꯤꯅꯤ ꯍꯥꯏꯔꯒ ꯍꯣꯠꯅꯗꯅ ꯁꯤꯡꯖු ꯂꯩꯕ ꯆꯠꯈ꯭ꯔꯒ ꯈꯩꯅꯤ ꯈꯔ ꯄꯨ ꯂꯥꯛ ꯑꯗꯒꯤ ꯇꯜꯂꯧ ꯈꯔ ꯄꯨ ꯂꯥꯛꯄ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯦ ꯅꯪ ꯉꯁꯤ ꯊꯣꯏꯕꯤꯗ ꯆꯪꯉꯒꯅꯦ ꯑꯩꯅ ꯊꯣꯏꯕꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯩ ꯏꯀꯥꯏꯖꯩ ꯏꯁꯥ ꯂꯩꯔꯝꯒꯦ ꯂꯩꯔꯝꯃꯣ ꯑꯗꯣ ꯅꯪꯅ ꯍꯥꯏꯒꯗꯕꯁꯦ ꯑꯩ ꯊꯣꯛ ꯇꯧꯔꯒꯦ ꯊꯣꯏꯕꯤ ꯅꯪ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯅ ꯍꯥꯏꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯩ ꯁꯤ ꯂꯩꯔꯝꯒꯦ ꯏꯆꯟ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯔꯣ ꯂꯧꯕꯨꯛꯇ ꯆꯥꯛ ꯄꯤꯔꯨꯕꯅꯦ ꯀꯩ ꯂꯩꯔꯒꯦ ꯇꯥ ꯊꯝꯕꯣ ꯑꯩꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯔꯒ ꯅ ꯇꯧ ꯂꯩꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯀꯥꯎꯔꯕꯣ ꯑꯃꯨꯛ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯑꯩ ꯅꯨꯡꯁꯤꯌꯦꯕ ꯑꯁ ꯄꯥ ꯊꯝꯕ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ ꯑꯗꯨꯝꯕꯩ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯤꯌే ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯀꯣꯏꯅꯁꯦꯕ ꯑꯗꯣ ꯇꯥ ꯊꯝꯕ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ
이놈지 아이고 좀 맞아라 어이 줍니다 아이는 너무 시하버니다 줍니다 줍니다 라안되다 그거 Hai bé kìa, mua cái gì chứ kìa, trời già làm mà đi, trời già làm mà đi vậy gì?